Noney district manung chana leiba Longmai part 1 da haukiba chayol kharagi mamang da ching ningkhaiba amadi lam namthakhibana maram oiraga relief camp ta Leirakliba sing Phibham Chadana Leiri hairi geological expert kaya laktuna mafam adu yengsin khraba matung expert singna khangan bagi matungina yum da leiba yadabadagi relief camp ta miyamna Leirakliba thama phajilagle adumainama district administration Noney gi tim laktuna chana thakna ba potlam khara piramba natana lenga ki maikaidigi mateng asi fawba phangdan Leirakli Relief camp matuda electric fitting tauba mapung fana lotion daba amadi toilet leitabana maram oiraga miyamna achouba awaba ama mayoknari lengang na awaba tariba miyam gi khanbiduna mateng pangpinanaba appeal charukli Noney sida soiba natural calamity na yum chakhaiba punmak asidigi yum da laiba yadaduna akoi ge quarter sida relief camp laibasi tik thama phajila dubo government da ekoi gi higher authority sing da koina haiba haiga do ba koina ekoi gi grievances mayam ji hai grabani dubo ngasi phau si government na respond pirak taba aduga hoi mai si hojik ti fit to ba haure dubo toilet si nongai te hojik phau ngasi phau da toilet si chemba laktri aduna ekoi gi district ke administration singna kari tawrakadra natra government na kari tawrakadra haibido ekoi ngai du lairi dubo ekoi gi awab di noma gi henjilai yum da lebe phau da ekoi chu wan laibani adubo relief camp da laibani na yum da laibadi gi henna awaba ekoi mayok nei aduna ekoi gi higher authority singnam pungning changbi duna ekoi gi awaba se ko hanbio haibasi request tok jabani